Punsisel channel na source kya daga lukhut saba maru oiba hauzik phawbagi oiba pausing pizare. Separate district tanbagi khongjang loiraga mayumda hankibada Kuki Zomi gi leader ama accident da laikhidre haina kanglaipa apunmu kholauge update amada thamlak le. Kanglaipa apunmu kholauge atopa update amadana amok Sisipurda Kuki land oiraroi khangbadagi separate district tanba khongjang chatakre haire. Atopa update amadana amok ex-MLA MD Fazur Rahimbu mingsat thiba yaba maungda mahakka hiram amatada mari lainadaba aranba propaganda tarupagi matangda RK production gi mathakta legal notice serve tawkre haina thamlakle. Explore Manipur gi update amada su asumna thamlakle madade wabagai kendra gi ex-MLA Fazur Rahim gi mathakta aranba propaganda sando I haidona RK production gi mathakta legal notice thakre haina thamlakle. Explore Manipur ge atopa update amadana amuk asumna paudam lakle madade maibam lokpasing da mai sakhiba adu laikai miyam fire brigade amasung AT gi miyoi singna mai muthatpa ngamkhre haina thamlakle. Yausangi lambi da thatpada panglakpa paisa sing IDP sing da mateng tawkre. Resurgent Manipur gi makhada apikpa tengbang apunba pangal haiba thimda based oiraga apunba moidang pok leisabi singna 1000 relief camp ta leiba maitai IDP singda mateng pangkhre haire. Iran da sathariba lana sina maram oiraga India gi domestic gas ki mamal lupa humpu enget kre aduga commercial gas na lupa chamaga taramanga enget kre haire. Atopa update amadana mo bambam thongnau jamna Malaysia strike MMA gi F3 strike ki contract sign tawna kre haire. Lakliba April 18 da Malaysia gi strike MMA da India gi fighter oina Manipur gi bambam ga Kyrgyzstan gi fighter Azad Bek ka fight tawgadori haire. Atopa update amadana amok India da thau yongani adubu discount piroi mamal hena logani haina Russia na phongdukre haire. Manipur dagi candidate taruk UPSC Civil Services Examination 2025 ki qualify oire haire. Makhoi sing adudi ahanbada Calvin Ginmil Yanzau, ani subada Wahangbam Renudar Singh, ahum subada TS Bapani John, mari subada Rahul Moirangthem, manga subada Lianggo Sang Bolnam, Taruk subadana Ningthozam Risikanta Singh ni haire. Pakistanna Afghanistan da air strike tawduna Paksana landa kre haire. Muslim brother ama oiriba Afghanistan da ahanba oina air strike chathaduna Paksana landa kre haire. Hauzik Pakistan amade Afghanistan laibak anigi marakta chathanariba attack asina maram oiraga achauba lanjau amagi saklon laurakadra haibagi chauna chingnaba leire. Pakistan na chatharkiba air strike adugi chapchaba paukum piraduna Pakistan gi military base singda Taliban lengak nasu drone amade rocket sizinaduna Paksana landa rakre. Hauzik fawbagi manungda laibak anigi marakta soknariba lan asida Pakistan na phongdorakpagi matung inna Afghanistan gi lanmi samari hena sikre haire. Nakal namarumdana Afghanistan na chatharkiba attack ta Pakistan gi lanmi chahum lomsu sikre haina claim tawrakle. Laibak anigi marakta soknariba lan asigi horokphamde British na yatlamba Duran line hairiba border area asini. Area asi laibak animakna makhoi gini haina claim tawrakibani.